ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯅꯤꯡꯊꯧꯖꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯁꯟꯖꯥꯕꯨꯡ ꯂꯝꯄꯥꯛꯇꯨꯗ ꯎꯡꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯊꯥꯅꯤꯜꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯨꯡꯗꯒꯤ ꯗꯪ! ꯈꯪꯉꯦ꯫ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥ? ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ? ꯅꯪꯉꯣꯟꯗ ꯀꯅꯥ ꯈꯪꯕꯤꯌꯨ ꯍꯥꯏꯒꯦ? ꯀꯔꯤ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯤꯅꯣꯕ? ꯁꯟꯖꯥꯕꯨꯡꯁꯤꯗ ꯃꯤꯅ ꯀꯧꯕꯒ ꯇꯥꯗꯈꯩ? ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯅꯪꯅ ꯀꯧꯕꯒ ꯑꯝꯇ꯫ ꯀꯩ ꯂꯩꯔꯒꯦ? ꯅꯪꯅ ꯁꯟꯖꯥꯕꯨꯡ ꯂꯝꯄꯥꯛꯁꯤ ꯇꯥꯅ ꯅꯨꯡꯁꯥꯅ ꯑꯁꯨꯛ ꯁꯥꯔꯀꯥꯟꯁꯤ ꯂꯥꯛꯏꯁꯤꯕꯣ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄꯒꯁꯦ ꯑꯝꯇ ꯌꯥꯗꯕꯩ ꯃꯑꯣꯡꯂꯕ? ꯅꯣꯏ ꯌꯨꯝꯗꯁꯨ ꯆꯠꯂꯨꯔꯦ꯫ ꯑꯗ ꯏꯅꯦꯅ ꯃꯤꯒꯤ ꯁꯟ ꯁꯦꯟꯕ ꯆꯠꯈꯤ ꯍꯥꯏꯔꯛꯄꯗꯨꯗ ꯁꯟꯖꯥꯕꯨꯡ ꯂꯝꯄꯥꯛꯁꯤꯗ ꯂꯩꯔꯝꯂꯅꯤ ꯈꯪꯗꯅ ꯂꯥꯛꯏꯕ꯫ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯤꯔꯕ? ꯅꯠꯇꯦꯍꯦ ꯑꯗꯨꯒꯤ꯫ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥ, ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯑꯩꯒ ꯄꯨꯟꯕꯁꯦ ꯎꯔꯒ ꯅꯪꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯏꯁ, ꯃꯔꯩ ꯇꯧꯔꯅꯨ ꯁꯛꯇꯥ ꯊꯤ ꯑꯃꯨꯔꯦꯟ꯫ ꯃꯣꯏꯅ ꯆꯩꯔꯁꯨ ꯉꯥꯡꯂꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯣꯏꯗ꯫ ꯑꯗꯣ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯇꯧꯔꯦ, ꯁꯟꯁꯤꯡꯗꯣ ꯍꯣꯏꯒꯠꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯣꯏꯒꯠꯂꯗꯧꯅꯦ, ꯑꯗꯣ ꯅꯪ ꯆꯠꯂꯝꯃꯣ꯫ ꯌꯥꯅꯤ, ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯦ꯫ ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯁꯟꯁꯤꯡꯁꯦ ꯑꯝꯇ ꯍꯣꯏꯒꯠꯂꯛꯀꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯁꯟꯁꯤꯡꯗꯣ ꯍꯣꯏꯒꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯍꯣꯏꯒꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ, ꯀꯩ ꯍꯥꯏꯒꯦ ꯃꯨꯊꯤ? ꯅꯪꯒꯤ ꯑꯃꯨꯊꯤꯁꯦ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦꯅꯦ꯫ ꯏꯁ, ꯑꯃꯨꯊꯤ ꯍꯥꯏꯕꯁꯤꯗ ꯁꯥꯎꯅꯤꯡꯂꯤꯔꯕ? ꯅꯁꯛꯅꯦꯅ ꯏꯊꯤ ꯊꯤꯕ, ꯀꯨꯆꯨ ꯍꯥꯏꯔꯤ ꯃꯨꯏ, ꯑꯗꯨꯗꯗꯤ ꯑꯃꯨꯊꯤ ꯍꯦꯛꯇ ꯀꯧꯅꯤꯡꯕ꯫ ꯑꯩꯕꯨ ꯊꯤ ꯀꯥꯏꯅ? ꯈꯔ ꯃꯨꯖꯕꯩ ꯋꯥꯅꯤ, ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯅꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦ꯫ ꯑꯃꯨꯊꯤ, ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯪꯁꯨ? ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ? ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯊꯣꯏꯕꯤ ꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯃꯨꯊꯤ, ꯑꯩ ꯂꯩꯍꯧꯔꯒꯦ, ꯅꯪ ꯆꯠꯈ꯭ꯔꯣꯀꯣ? ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯁꯟꯁꯤꯡꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯣꯏꯖꯤꯟꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯃꯥꯒ ꯃꯣꯏ ꯑꯅꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯊꯥꯅꯤꯜꯅ ꯃꯤꯒꯤ ꯁꯟ ꯈꯔ ꯁꯦꯟ ꯇꯧꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯍꯜꯂꯛꯑꯦ꯫ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯃꯤ ꯑꯃꯅ ꯂꯣꯏꯗꯧꯔꯦ꯫ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯅꯦ? ꯂꯥꯝꯕꯨꯗꯤ ꯂꯥꯝꯗ꯭ꯔꯤꯌꯦ, ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ? ꯉꯁꯤꯗꯤ ꯏꯃꯥꯅꯅꯦ ꯁꯧꯒ꯭ꯔꯤꯁꯤ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯦ꯫ ꯑꯗꯨꯒꯅꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ꯫ ꯏꯃꯥ, ꯑꯩ ꯏꯔꯨꯖꯔꯨꯈꯤꯒꯦ, ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯍꯌꯦꯡꯗꯤ ꯃꯈꯥꯊꯪꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯁꯤꯠꯀꯅꯤ ꯍꯥꯏ, ꯑꯗꯨꯗ ꯉꯥ ꯐꯥꯕ ꯑꯩꯁꯨ ꯌꯥꯎꯔꯨꯗꯣꯏꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯂꯨꯖꯔꯨꯔꯣ, ꯏꯃꯥ ꯆꯥꯛꯁꯤ ꯊꯤꯕꯤꯔꯝꯂꯒꯦ꯫ ꯊꯥꯅꯤꯜꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯦꯝ ꯃꯆꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯃꯣꯏꯇꯥꯆꯧꯅ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯏꯃꯥ ꯏꯆꯥꯁꯦ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯑꯃꯒꯨꯝꯅ ꯍꯤꯡꯂꯛꯏ꯫ ꯃꯣꯏꯇꯥꯆꯧꯗꯤ ꯏꯃꯥ ꯏꯆꯥꯅ ꯋꯥꯔꯤꯕꯁꯦ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯅꯕ ꯆꯪꯂꯛꯏ꯫ ꯃꯤꯌꯦꯝꯁꯨ ꯆꯥꯛ ꯊꯤꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯍꯥꯎꯔꯅꯤꯌꯦ ꯁꯤꯗꯤ꯫ ꯍꯩꯃꯥ, ꯅꯪꯅꯤꯅꯦ ꯅꯪꯕꯣ, ꯇꯞꯅ ꯆꯥꯎꯅꯦ, ꯐꯨꯟꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯃꯁꯤꯗꯤ꯫ ꯏꯃꯥ, ꯅꯪꯁꯨ ꯆꯥꯎꯔꯣꯗꯅ꯫ ꯆꯥꯔꯒꯦ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯥꯅꯤꯜ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯪꯕꯨ ꯉꯥ ꯐꯥꯕ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯧꯔꯤꯕ? ꯆꯠꯂꯗꯧꯅꯤ, ꯃꯅꯤꯡꯒꯤ ꯇꯥ ꯆꯥꯎꯔꯦꯟꯗꯣ ꯍꯧꯕ ꯂꯥꯛꯀꯅꯤ, ꯃꯥꯒ ꯆꯠꯃꯤꯟꯅꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯆꯥꯎꯔꯦꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯅꯤꯜ, ꯅꯪꯕꯨ ꯀꯩꯝꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ꯭ꯔꯣ? ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯃꯤꯅ ꯂꯣꯏꯅ ꯍꯥꯟꯅ ꯐꯥꯈꯤꯕ ꯇꯥꯔꯤ꯫ ꯇꯥ ꯆꯥꯎꯔꯦꯟ, ꯂꯣꯏꯔꯦ, ꯑꯩꯗꯤ ꯁꯨꯃꯥꯏ ꯑꯗꯨꯝ ꯆꯠꯂꯗꯧꯅꯤ꯫ ꯆꯥꯎꯔꯦꯟ, ꯏꯆꯥꯗꯤ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯊꯣꯛꯑꯝꯃꯦꯅꯦ꯫ ꯏꯅꯦ, ꯍꯣꯔꯦꯟ ꯑꯩꯅ ꯐꯥꯕ ꯉꯥ ꯁꯔꯨꯛꯇꯒꯤ ꯏꯅꯦꯒꯤ ꯁꯔꯨꯛ ꯊꯨꯡꯂꯛꯀꯅꯤ꯫ ꯅꯣꯏꯒꯤ ꯁꯤꯒꯤ ꯆꯥꯎꯕꯨꯡ ꯑꯃꯨꯊꯤꯁꯤꯗꯤ ꯃꯁꯤꯗꯗꯤ ꯄꯤꯖꯔꯨꯅꯨꯀꯣ ꯏꯅꯦ꯫ ꯏꯁ, ꯇꯥ ꯆꯥꯎꯔꯦꯟꯅ ꯄꯤꯖꯔꯨꯅꯨ ꯍꯥꯏꯔꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯄꯤꯖꯗꯧ ꯂꯩꯔꯦ꯫ ꯃꯁꯤꯗꯤ ꯆꯠꯂꯨꯔꯣ꯫ ꯏꯅꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯃꯥ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯆꯠꯂꯨꯔꯣ꯫ ꯊꯥꯅꯤꯜ ꯆꯥꯎꯔꯦꯟ ꯃꯣꯏ ꯑꯅꯤꯁꯨ ꯉꯥ ꯐꯥꯐꯝꯗꯨ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥ ꯐꯥꯗꯧꯒꯤ ꯃꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯤꯒꯤ ꯁꯤꯇ꯭ꯔꯀꯨꯞꯇ ꯌꯦꯡꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯆꯦ, ꯑꯁꯤꯒꯤ ꯊꯥꯅꯤꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯤ
ꯃꯤꯒꯤ ꯃꯅꯤꯡꯒꯤ ꯏꯆꯦ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯗꯣ ꯃꯥꯅ ꯀꯟꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯥꯜꯂꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯍꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯗꯨ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯣꯛꯏ ꯊꯥꯅꯤꯜ ꯆꯥꯎꯔꯦꯟꯁꯨ ꯉꯥ ꯐꯥꯕꯗꯨ ꯀꯨꯝꯊꯔꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯉꯥ ꯐꯥꯕ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥ ꯊꯥꯅꯤꯜꯕꯨ ꯎꯕꯗ ꯀꯧꯔꯤ ꯑꯃꯨꯊꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯌꯥꯝ ꯐꯥꯗ꯭ꯔꯤꯌꯦ ꯆꯥꯎꯔꯦꯟꯅ ꯊꯥꯅꯤꯜ ꯅꯪꯒ ꯊꯣꯏꯕꯤ ꯁꯅꯥꯒꯁꯦ ꯄꯤꯛꯂꯤꯀꯥꯟꯗꯒꯤꯁꯨ ꯇꯤꯟꯅꯔꯦ ꯑꯗꯣ ꯅꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯆꯠꯊꯣꯗ ꯇꯥ ꯆꯥꯎꯔꯦꯟ ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯇꯥ ꯆꯥꯎꯔꯦꯟ ꯅꯪꯒꯤꯗꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯩꯒꯤ ꯇꯨꯡꯒꯣꯜꯁꯦ ꯄꯤꯛ ꯊꯜꯂꯦ ꯏꯕꯦꯝꯃ ꯌꯦꯡꯉꯨ ꯇꯨ ꯍꯥꯏꯔꯒ ꯎꯠꯁꯤꯜꯂꯤ ꯑꯦ ꯉꯥ ꯁꯣꯝꯇ ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯉꯥ ꯐꯥꯕ ꯀꯨꯝꯕꯗ ꯉꯥꯏꯔꯤ ꯀꯃꯥꯏ ꯉꯥ ꯐꯥꯗꯣꯏꯅꯣ ꯅꯨꯄꯤ ꯑꯃꯅ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯏꯆꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯇꯧꯅꯔꯤꯁꯤ ꯎꯔꯦꯗꯅ ꯅꯨꯄꯤ ꯑꯃꯅꯁꯨ ꯏꯆꯦ ꯁꯈꯤꯗ ꯍꯥꯏꯔꯒ ꯈꯔ ꯊꯨꯅꯅꯦ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯗꯕ ꯌꯥꯔꯔꯣꯏ ꯃꯁꯤꯒꯤ ꯊꯥꯅꯤꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯏꯅꯥ ꯈꯨꯟꯕꯤ ꯁꯦꯜ ꯄꯥꯏꯕꯤꯒꯁꯨ ꯄꯥꯝꯃꯤꯕ ꯃꯥꯜꯂꯤꯅꯦ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯉꯥ ꯐꯥꯅ ꯏꯆꯦ ꯌꯦꯡꯉꯨꯅꯦ ꯑꯥꯗ ꯉꯥ ꯐꯥꯕ ꯌꯦꯡꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯗ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯁꯦ ꯍꯣꯏꯅꯦ ꯃꯣꯏꯒꯤ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯁꯤ ꯃꯤꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯆꯦꯡ ꯆꯔꯥ ꯑꯃꯇ ꯅꯤꯔꯗꯤ ꯉꯝꯅꯕ ꯊꯥꯅꯤꯜ ꯑꯁꯤꯅ ꯃꯤꯒꯤ ꯁꯟ ꯈꯔ ꯁꯦꯟ ꯇꯧꯗꯨꯅ ꯏꯃꯨꯡ ꯄꯨꯖꯔꯤꯕꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯗꯨꯅꯦ ꯃꯤꯒꯤ ꯉꯝꯅꯕ ꯄꯥꯟꯖꯕꯁꯤꯗ ꯌꯦꯡꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨꯅꯦ ꯑꯉꯛꯄꯅꯤ ꯊꯥꯅꯤꯜ ꯆꯥꯎꯔꯦꯟ ꯉꯥꯗꯨ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕ ꯇꯧꯔꯝꯃꯤ ꯇꯥ ꯊꯥꯅꯤꯜ ꯌꯨꯝ ꯍꯜꯂꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯜꯂꯒꯦ ꯑꯗꯣ ꯅꯪꯒꯤ ꯉꯥ ꯁꯔꯨꯛ ꯄꯤꯔꯝꯒꯦꯁꯦ ꯃꯗꯨ ꯍꯥꯏꯔꯗꯨꯅ ꯃꯅꯥꯛꯇꯨꯗ ꯇꯥꯔꯤꯕ ꯆꯦꯔꯪ ꯑꯗꯨ ꯈꯨꯜꯂꯗꯨꯅ ꯉꯥ ꯈꯔ ꯍꯥꯞꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯍꯔꯥꯎ ꯉꯥ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯃꯥ ꯁꯈꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯉꯥꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯍꯨꯟꯗꯣꯛꯂꯝꯃꯤ ꯑꯦ ꯀꯩꯅꯣ ꯏꯃꯥ ꯍꯦ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯕꯤ ꯃꯆꯥ ꯅꯪꯅ ꯄꯤꯕ ꯉꯥꯁꯦ ꯏꯆꯥꯅꯨꯄꯤꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯊꯣꯏꯕꯤ ꯁꯅꯥ ꯏꯃꯥ ꯉꯥ ꯂꯩꯔꯨꯒꯦ ꯀꯩꯊꯦꯜꯗꯒꯤ ꯏꯆꯥꯅ ꯉꯥ ꯆꯥꯅꯤꯡꯂꯕꯗꯤ ꯀꯩꯅꯣ ꯏꯃꯥ ꯃꯤ ꯇꯥꯟꯊꯥꯅꯤꯡꯅ ꯍꯔꯥꯎ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯖꯔꯛꯂꯒ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯆꯥꯎꯔꯦꯟꯅ ꯀꯔꯦꯝꯅꯔꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥ ꯅꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯏꯅꯦꯗ ꯂꯩꯍꯜꯂꯨꯔꯣ ꯀꯩꯊꯦꯜꯗꯒꯤ ꯁꯤꯗꯤ ꯅꯪꯅ ꯆꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯊꯥꯅꯤꯜ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯅꯨꯡꯉꯥꯏꯇꯅ ꯁꯈꯤꯅ ꯂꯪꯊꯣꯛꯈꯤꯕ ꯉꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯣꯏ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯟ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯊꯥꯅꯤꯜ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯊꯥꯅꯤꯜꯁꯨ ꯆꯥꯎꯔꯦꯟꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯌꯨꯝꯗ ꯂꯥꯟ ꯇꯧꯔꯝꯃꯤ ꯀꯩꯅꯣꯕ ꯏꯃꯥꯅ ꯇꯧꯔꯤꯗꯣ ꯍꯥ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯇꯥ ꯊꯥꯅꯤꯜꯗꯣ ꯀꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒ ꯄꯨꯟꯒꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗꯦꯅꯦꯀꯣ ꯍꯥ ꯌꯥꯗꯦꯕ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯅꯪꯅꯦ ꯃꯄꯥꯒ ꯑꯃꯇ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯪ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯥ ꯄꯤꯕꯥꯅ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯕꯣ ꯉꯥꯛꯇꯪ ꯂꯦꯞꯄꯨ ꯋꯥ ꯉꯥꯡꯕꯗꯣ ꯅꯆꯤꯟ ꯃꯆꯥꯗꯨꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯕꯣꯛ ꯄꯣꯛꯄꯒ ꯑꯣꯏꯔꯕꯗꯤ ꯌꯣꯜꯂꯕꯗꯤ ꯐꯅꯌꯥꯝ ꯌꯣꯜꯂꯅꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯀꯩ ꯈꯪꯕꯤꯒꯦ ꯃꯁꯤꯗ ꯊꯣꯛꯇꯅꯕ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯍꯥꯏꯕꯗꯤ ꯇꯥꯕꯤꯗꯦꯅꯦ ꯏꯆꯥ ꯃꯊꯟꯇꯅꯦ ꯂꯩꯖꯈꯤꯁꯅꯣꯅ ꯏꯄꯥꯒꯤ ꯁꯅꯥ ꯅꯪꯕꯨ ꯅꯃꯥꯅ ꯌꯥꯗꯕ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯄꯥꯕ ꯃꯤ ꯇꯥ ꯊꯥꯅꯤꯜꯅ ꯑꯩꯉꯣꯟꯗ ꯉꯥ ꯄꯤꯔꯛꯂꯒ ꯏꯃꯥꯅ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯥꯡꯗ ꯂꯪꯊꯣꯛꯏꯅꯦ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯄꯥꯕ ꯅꯪ ꯉꯥ ꯀꯌꯥꯝ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯦ ꯑꯗꯨꯒꯤꯔ ꯍꯥꯏꯁꯦ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯉꯥ ꯄꯤꯔꯛꯂꯒ ꯃꯃꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯪꯊꯣꯛꯂꯨꯔꯤꯕ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯝꯅ ꯀꯔꯦꯝꯅꯕꯤꯔꯛꯀꯅꯨ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯤ ꯃꯥꯡꯒꯣꯜ ꯀꯥꯔꯒꯦ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯌꯥꯕ ꯌꯥꯗꯕ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯛꯑꯗꯧꯅꯤꯀꯣ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯀꯞꯀꯅꯨꯀꯣ ꯏꯆꯥ ꯊꯣꯏꯕꯤ ꯄꯤꯕꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯎꯡꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯉꯁꯥꯏ ꯉꯥ ꯐꯥꯕ ꯍꯜꯂꯛꯄꯗꯩꯅꯤ ꯏꯆꯥꯅ ꯎꯡꯂꯤꯁꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ ꯏꯃꯥ ꯄꯥꯎꯗ ꯂꯩꯖꯔꯝꯂꯕꯗꯤ ꯃꯤꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯅꯔꯝꯃꯤꯁꯦ ꯍꯥꯏꯅꯔꯝꯂꯣꯏꯀꯣ ꯏꯃꯥ ꯃꯦ ꯑꯃ ꯅꯨꯡꯉꯥꯏꯇꯅ ꯊꯥꯅꯤꯜꯗ ꯌꯦꯡꯂꯝꯃꯤ ꯏꯆꯥꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ ꯏꯃꯥ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯃꯥ ꯁꯈꯤ ꯊꯣꯡꯒꯥꯜꯗꯒꯤ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯃꯥ ꯅꯠꯇ꯭ꯔꯅꯦ ꯁꯈꯤꯌꯥ
Kana kaidoba yaurage? E, kana kaidoba yaurage kaina? Nasa nupase khara phajin biyo. Isa nupiga pungano haibasi yadre. Khara waragwa tembiyo. Thak nemba mina kaido nungda tha lamge khangano. Tarak laga na khwang do tekani khango. Sakhi, chumna hainaba adumak yai. Hoi, aikhoi lairare. Mapa yaudana yokjarabasu. Isa se noidagi sengchara ama niraga pijakhiba laite. Adu ada khangde. Nasa nupase phajillo. Karigumba matung isa nupiga loina tinaba urabadine. Aikhoi bu phate haigani. Sakhi adu hairamnaga chakre. Thanil mamitagi mapitana yengduna lairame. Isana kay kapiba. Isana dalalu traga loire. Mi bu waraga sum legadaba natedana. Namito haukre. Nongma dagi nini dagi humni. Thoibi sana mapan thogan khidre. Thanil sumagi nongmagi megi sansen ba adum chatlami. Thanil sanjabung da phamlaga leiringai. Ikhang khanghaudana thoibi sana kauraklami. Ta Thanil thoibi sana uda koire nungairibo. Nungairi haiba tare. Ado ai ngasidi nangwanda wa amata haige. Kuire aina nangwanda haige khalaise. Hayo kaino. Ta Thanil ai nangbo thamoi sengna nusi. Thoibisna ai shu nangbudi yam nusi. Adubo na khoi imunga ikhoi gadi yam khene. Aduna nangai bu warogano. Matang adada khanghaudana maninglomdagi Thanil bu makhoi nupa ani hum changduna phurami. Thoibisna su khudakta tawrakpana ipa pakhana koilau lawi. Kana leige mi phure ta Thanil se phure amta khambiyo. Na heda mana tawbi nuwa. Manak nak padaleiramba miyoi khara sensilakpadagi phurama napa singdu chenkre phaba nang haudre. Thanil adu thina soklami. Jawren su manak nak padaleirambadagi sensilaklami. Thanil yam china suedana side. Thoibisna nangbo mi masam ta khangaudraba. Ai su khangautre. Kana no yumdam da punaba tawse Thanil se. Moi ani ahum tawduna Thanil bu mayumda puraklami. Thoibisna su mayumda nungaitana hankhirami. Imagi bungo. Isagi na raibase uthongna thikreda ko. Ine kashu hena khaluranuda. Kashu da hore. Thanil su gyala asidi. Ado mangonda puramba miyoisingdo. Masak khangbra mangonda amta munna hangi. Thanil nangbu nangonda puramba miyoisingdo masak khangaudrabo amta. Khangaudrae ta zawre. Matam khradi nang mapan thona. Anabasi phatri fawadi. Ado aisu hanaba tawrage ko. Ine ay mo hankrage. Hoi. Nang so aikhoi de khara khatoina launi zawre. Lagi ine. Ngasigidi chatlage. Ado hairam laga chatkre. Somdana Thoibisana luhongnaba mangol kaba loikre. Thoibisana masana yada luhongbada tarami. Jawren su paudu tarami. Jawren Thanil khoida naklami. Thanil, tabro. Kaida lege nangbo. Thanil imongdagi makhongdu tamna thangduna thoraklami. Ta Jawren, changolaw. Nang di pau sidaram khirine. Kai pawnu ta Jawren. Thoibisna do thangnaba khundagi nupa amaga luhongkidawri. Thanil nungaitaba adu losilaga. Nungai afana panbo irsana. Thanil, nangi awabado nayambasu khangi. Nang kashu khaluranda. Jawren, nang lairo. Kari wari no ne nabani na sanariba dubo. Ine, Thoibisna do luhongkidawrena. Thanil didaram khiroina sumtam lambane. Ai sutare. Nungai ai faba imung ni haini. Thoibisna na lege dawriba imung do. Nungsibani da Thoibisana do. Ingau zabani. Nong ma hauki ni hauki. Ngasidi Thoibisana gi luhongbu namit tarami. Thanil imungdagi mapan thoklamde. Mema masana pagi matawdu yengbada nungai sade. Thoibisana su masana yada luhongkre. Madam khara haukre. Thanil mamaga tawduna ikhol masa koiduna sel khara paijarakle. Asomdana Thoibisana mayum panma chahi ama phara phawba. Mamita masa uramde. Maduna maram oiraga Thoibisana bu otpa haurami. Thoibisana gi manem pisakna. Nang hek lakpadagi imung se mathak makha ole. Pungloi loire. Isa nupasu yurai suduna leire. Thoibisana karisu haizabadi ngamda. Mathanta wana khangjarami. Matang aduda Thoibisana gi mama Sakhi laklami. Sana kana lege. Ho inama. Isak taraduna thore.
ꯁꯈꯤꯌꯥ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯂꯥꯎ ꯂꯥꯎ ꯀꯥꯈꯠꯂꯣ ꯐꯝꯃꯨ ꯂꯥꯎ ꯑꯍꯣꯏ ꯏꯅꯝꯃ ꯑꯩ ꯂꯥꯛꯆꯔꯤ ꯅꯣꯏ ꯑꯩꯈꯣꯏꯗꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯁꯥꯒꯩ ꯑꯁꯤꯗꯤ ꯃꯨꯠꯄ ꯌꯥꯗꯕꯅꯤꯅ ꯋꯥꯁꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯏꯆꯥꯅꯨꯄꯥꯁꯦ ꯑꯇꯣꯞꯄ ꯏꯃꯧ ꯑꯃ ꯊꯤꯔꯒꯦ ꯈꯜꯂꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡ ꯃꯃꯥꯅꯗꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯀꯗꯕ ꯅꯠꯇꯦ ꯊꯣꯏꯕꯤ ꯁꯅꯥ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯏꯃꯥ ꯆꯥ ꯁꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯐꯝꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ 이베마 ꯊꯝꯃꯣ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯏꯅꯝꯃ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯏꯅꯥ ꯁꯈꯤ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤ ꯁꯅꯥ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯄꯥꯎꯁꯨ ꯇꯥꯅꯔꯝꯃꯤ ꯊꯥꯅꯜꯁꯨ ꯇꯥꯔꯝꯃꯤ ꯁꯈꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯗꯣ ꯃꯁꯛ ꯃꯆꯨ ꯑꯃꯠꯇ ꯊꯣꯛꯍꯧꯗ꯭ꯔꯦ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯛꯂꯒ ꯊꯝꯃꯁꯤꯔꯥ ꯃꯃꯥ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯁꯅꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯌꯨꯝꯗ ꯊꯝꯕꯤꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯁꯈꯤꯁꯨ ꯍꯣꯏ ꯍꯥꯏꯅꯔꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯂꯧꯕ ꯆꯠꯂꯝꯃꯤ ꯁꯅꯥ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯏꯌꯦ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯁꯅꯥ ꯇꯥꯗꯨꯅ ꯊꯣꯔꯛꯏ ꯏꯃꯥ ꯄꯥꯕ ꯀꯥꯈꯠꯂꯛꯑꯣ ꯂꯥꯛꯑꯣ ꯄꯤꯕꯥ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯤꯁꯛꯁꯨ ꯊꯣꯔꯛꯂꯝꯃꯤ ꯄꯤꯁꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯨꯔꯦꯟꯁꯨ ꯊꯣꯔꯛꯂꯝꯃꯤ ꯏꯁꯦꯟ ꯍꯣꯏ ꯂꯥꯛꯄꯤꯔꯝꯃꯤ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯍꯦꯛꯇ ꯄꯨꯟꯅ ꯍꯧꯅꯔꯒ ꯂꯥꯛꯏꯕꯁꯤꯕꯣ ꯆꯥꯛ ꯆꯥꯔꯒ ꯏꯪꯅ ꯍꯜꯂꯨꯀꯣ 이바이 와리시 헥다 하이저르게 이사 사나시 에코이 부자크르게 호이 아두나 파라니 마마는 고 와시 잉나 땀나 사나키시네 모이 빠봉 땀나 카나닝아이 레이테고 이마우 사나수 아두막 레이저선우다 다다 에코이 부자크르게 이마 바바 아이 이마 바바기 마동 인크르게 칼레 이마 바바기 세바 ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯣꯏꯕꯦꯝꯃ ꯅꯪ ꯑꯩꯈꯣꯏꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯕꯥꯕꯥ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯊꯥꯅꯤꯜ ꯍꯣꯏ ꯆꯥꯎꯔꯦꯟ ꯈꯣꯏꯁꯨ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯌꯨꯝꯗ ꯎꯡꯇꯨꯅꯇ ꯂꯩꯔꯝꯃꯤ ꯁꯅꯥ ꯅꯪꯕꯨ ꯆꯥꯛꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯏꯃꯥꯕꯨ ꯀꯩ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ 이마, 아이 해닝드레, 아이 깨다고 하이브노. 마나도 빨람란 비 아마가 루홍라가, 라이미나 크라가, 아이 깨다고 하이브노 이마. 사나, 이사기 라이박다, 아숨나 토우 담바나니 칸도가시. 이마부 까이 하이도노 칸드레. 사키 아두 하이람나가 투미나 토크레. 소함다서 타네, 콘두다기 렘비가 위레사비 아마가 강나라미. 타네 렘비가 우나라미. 다 타네. ngasi di kay insang jarak lagi chomthong jari nangdi manare ado luhong bagi wafam ima khoina hairami aina matam khar lekhi ge haiba natro kaido ki jaino thani lembi makhoi ani na family ba manak tuda chawren pakhana kau duna hathu hathu laklami thanil nang pau sidarbo kai pau nu ta chawren ta dri thebisna do leitri haye lembi sungakna kai no haisibo kamai tori jano ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯇꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯥꯅꯤꯜ ꯈꯪꯍꯧꯗꯅ ꯃꯄꯤ ꯇꯥꯔꯛꯏ ꯊꯥꯅꯤꯜꯅ ꯂꯦꯝꯕꯤ ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯂꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯊꯥꯅꯤꯜ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯈꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯁꯅꯥ 이마기 사나 이마디 망자리에다고 나이나 떠올리바 세복거리노 이마디 로에다 나이뱀마 이마기 사나 비바수 ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯛꯂꯝꯃꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯂꯣꯏꯈ꯭ꯔꯦ ꯊꯥꯅꯤꯜꯁꯨ ꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯋꯥꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯃꯥ ꯁꯈꯤ ꯉꯁꯤꯗꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯤ ꯑꯃ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯤ ꯑꯃꯅ ꯁꯈꯤ ꯆꯪꯉꯛꯑꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯕꯁꯤꯕꯣ ꯏꯆꯦ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯔꯨꯗ꯭ꯔꯦ
ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯆꯦ ꯅꯣꯏ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯀꯩꯒꯤ ꯋꯥꯔꯧꯗꯧꯔꯤꯕꯅꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯥ ꯑꯗꯨꯝ ꯊꯛꯁꯤ ꯕꯦꯝꯃ ꯅꯅꯦꯒꯤ ꯆꯥ ꯑꯃꯇ ꯂꯣꯜꯂꯛꯑꯣꯍꯦ ꯂꯦꯝꯕꯤꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯑꯝꯃꯤ ꯏꯅꯦ ꯆꯥ ꯏꯃꯧꯗꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦ ꯇꯧꯖꯩ ꯆꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯍꯣꯏ ꯏꯃꯥ ꯂꯦꯝꯕꯤꯁꯨ ꯆꯪꯈ꯭ꯔꯦ ꯁꯈꯤꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯦꯝꯕꯤꯁꯨ ꯃꯤꯔꯣꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯊꯥꯅꯤꯜ ꯑꯁꯤꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯊꯥꯅꯤꯜ ꯂꯦꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯊꯥꯅꯤꯜ ꯂꯦꯝꯕꯤ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯦꯝꯃꯁꯨ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯈꯤꯔꯝꯃꯤ